ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯗꯟꯗꯤꯒꯤ ꯃꯄꯨ ꯑꯣꯏꯒꯤ ꯃꯄꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯅꯪꯒꯤ ꯗꯟꯗꯤꯁꯤꯒꯤꯁꯨ ꯃꯄꯨ ꯄꯤꯌꯨ ꯗꯟꯗꯤ ꯑꯣꯠꯂꯨ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯑꯣꯏꯍꯜꯂꯨ ꯃꯤꯄꯥꯡꯗ ꯄꯥꯡꯗꯕ ꯃꯤꯉꯝꯗꯕ ꯃꯍꯥꯛꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯌꯥꯠ ꯅꯈꯨꯠꯅ ꯄꯤꯕ ꯅꯨꯡꯁꯤ ꯗꯟꯗꯤ ꯄꯥꯝꯃꯨ ꯗꯟꯗꯤ ꯄꯨꯝꯕꯒꯤ ꯆꯩꯅꯥꯁꯨ ꯏꯐꯝꯗ ꯄꯥꯝꯃꯨꯕꯤ ꯅꯇꯧ ꯅꯪꯒꯤꯅ ꯖꯦ ꯑꯩꯒꯤꯅ ꯅꯨꯡꯁꯤ ꯆꯩꯅꯥ ꯑꯣꯠꯂꯅꯨꯕ ꯑꯩꯕꯨ ꯑꯣꯠꯂꯅꯨꯕ ꯀꯔꯤꯅꯣꯗ ꯍꯣ ꯍꯦꯟꯃꯜꯂꯦ ꯅꯨꯄꯥꯒꯤ ꯃꯇꯧ ꯃꯥꯁꯨ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯦꯟꯖꯤꯟꯈꯩ ꯍꯦꯛꯇ ꯍꯦꯟꯃꯟꯕꯗꯒꯤ ꯍꯦꯟꯃꯟꯕ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅꯗꯤ ꯈꯪꯕꯤꯅꯤ ꯍꯥꯏꯒꯦ ꯃꯥꯅꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧꯗꯨꯗꯤ ꯑꯎꯕꯁꯤꯡꯅꯗꯤ ꯈꯟꯕꯤꯈꯤꯕ ꯇꯥꯕꯅꯤ ꯑꯣꯛꯇꯕ ꯃꯇꯧꯅꯤ ꯂꯨꯖꯗꯕ ꯃꯇꯧꯅꯤ ꯇꯧꯍꯩꯗꯕ ꯃꯥꯒꯤ ꯁꯥꯖꯠꯅꯤ ꯍꯦꯛꯇ ꯍꯥꯏꯅꯕꯤꯈꯤꯗꯧꯔꯤꯕꯅꯤ ꯍꯦꯃꯥꯒꯤꯗ ꯑꯆꯧꯕ ꯃꯍꯥꯄꯥꯄꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯗꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈꯤ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯇ ꯁꯤꯅꯤꯡꯆꯠꯇ ꯍꯤꯡꯂꯛꯂꯤꯕ ꯃꯊ꯭ꯋꯥꯏꯅꯤ ꯍꯥꯏꯁꯨ ꯀꯥꯎꯊꯣꯛꯂꯨꯏ ꯑꯗꯨꯃꯛ ꯍꯦꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯁꯤꯟ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯁꯨꯡꯊꯥꯒ ꯊꯥꯗꯣꯛꯇꯦꯗ ꯈꯨꯗꯥꯡ ꯊꯥꯗꯣꯛꯎ ꯅꯨꯄꯥ ꯃꯥꯗ ꯍꯥꯏꯖꯔꯨꯕꯗ ꯅꯨꯄꯥ ꯃꯥꯅ ꯃꯌꯥꯗ꯭ꯔꯕꯗ ꯍꯦꯃꯥꯅ ꯍꯦꯛ ꯀꯞꯂꯛꯑꯕꯗ ꯀꯞꯄ ꯊꯦꯝꯕꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇꯗ ꯂꯥꯏꯃ ꯏꯀꯥꯏ ꯈꯪꯗꯦꯗ ꯃꯤꯔꯛ ꯅꯥꯔꯛ ꯎꯗꯦꯗ ꯃꯁꯤꯒꯤ ꯃꯍꯥꯄꯥꯄꯤ ꯅꯤꯡꯊꯧ ꯍꯥꯏꯁꯤꯃ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯊꯥꯗ ꯊꯦꯝꯖꯔꯨꯕꯗꯨꯗꯁꯨ ꯍꯦꯃꯥ ꯃꯥꯅ ꯍꯦꯟꯅ ꯀꯞꯂꯛꯑꯕꯗ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯊꯦꯝꯂꯒꯦ ꯈꯟꯈꯤ ꯍꯦꯛꯇ ꯍꯦꯃꯥꯕꯨ ꯃꯥꯅ ꯊꯥꯡꯗꯨꯅ ꯄꯨꯒꯦ ꯍꯥꯏꯅꯁꯨ ꯂꯦꯞꯂꯤꯕ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯁꯨꯈꯪ ꯈꯪꯗ ꯍꯟꯅ ꯇꯨꯅ ꯇꯨꯡꯃꯥꯡ ꯁꯨꯛꯌꯦꯡ ꯌꯦꯡꯗ ꯃꯥꯗꯤ ꯃꯛꯊꯕꯅꯤ ꯃꯍꯥꯄꯥꯄꯤꯅꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯔꯦꯗ ꯍꯦꯃꯥ ꯃꯥꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤꯅꯤ ꯃꯃꯥꯏ ꯁꯣꯟꯕꯤꯅꯤ ꯑꯗꯨꯅ ꯍꯦꯃꯥ ꯑꯣ ꯈꯣꯡꯅ ꯃꯈꯣꯡ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯛꯇꯦ ꯍꯥꯏꯕꯗꯨ ꯌꯧꯏ ꯍꯦꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯤꯡꯊꯧꯅꯗꯤ ꯈꯪꯕꯤꯗꯦ ꯁꯤꯗꯕꯨ ꯍꯦꯃꯥꯒꯤꯗ ꯑꯆꯧꯕꯗꯨꯕꯨ ꯀ꯭ꯔꯤꯛ ꯆꯨꯕ ꯀꯣꯛꯆꯥꯛꯄꯅꯤ ꯍꯥꯏꯔꯨꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯒꯤ ꯇꯥꯕ ꯒ꯭ꯌꯥꯅꯦꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯥ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤꯗꯨ ꯏꯀꯥꯏꯈꯤꯅꯤꯁꯨ ꯅꯨꯄꯥ ꯃꯥꯅ ꯈꯟꯐꯝ ꯊꯣꯛꯂꯁꯨ ꯈꯟꯕꯤꯗꯦ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯒꯗꯕꯅꯤ ꯑꯗꯨꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯟꯕ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯈꯨꯠ ꯄꯥꯏꯁꯤꯟꯕ ꯀꯣꯟꯁꯤꯟꯅꯕ ꯊꯥꯡꯗꯨꯅ ꯄꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ ꯒ꯭ꯔꯦꯛꯁꯤꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯇꯨꯗꯁꯨ ꯆꯠꯅꯕꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯃꯐꯝꯗ ꯑꯔꯥꯏꯕꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯩꯕ ꯃꯤꯗꯥꯅꯤ ꯊꯃꯣꯏ ꯁꯦꯡꯇ꯭ꯔꯤꯛꯇꯤ ꯁꯦꯡꯖꯕ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯄꯨꯝꯂꯥ ꯂꯥꯟꯕ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯦꯃꯥ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯃꯌꯥꯝ ꯂꯩꯔꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯁꯃꯥꯖꯁꯤꯗ ꯅꯨꯄꯥ ꯃꯥꯗꯤ ꯐꯩ ꯍꯥꯏꯅꯔꯤ ꯅꯨꯄꯤ ꯐꯥꯎ ꯌꯥꯎꯅ ꯃꯆꯤꯜꯅ ꯊꯣꯛꯅ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯅꯨꯄꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗ ꯃꯥꯡꯂꯕꯤꯅꯤ ꯁꯃꯥꯖꯁꯤꯅ ꯁꯦꯝꯕ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯤꯡꯊꯧꯒꯤ ꯂꯨꯖꯗꯕ ꯃꯇꯧꯅꯤ ꯍꯦꯃꯥꯅ ꯈꯜꯂꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯤ ꯅꯤꯡꯊꯧ ꯃꯥꯅ ꯈꯪꯕꯅ ꯑꯗꯨꯝ ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯤꯀꯨꯞꯇꯨꯗꯁꯨ ꯍꯦꯃꯥꯗꯤ ꯈꯜꯂꯤ ꯈꯟꯐꯝ ꯁꯨꯗꯣꯛꯄꯅꯤ ꯑꯁꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟ ꯍꯦꯃꯥꯅ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯄꯤꯌꯨꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯅꯪ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤꯁꯦꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨꯕ ꯑꯎꯕ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯐꯩ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯁꯦ ꯊꯥꯗꯣꯛꯄꯤꯌꯨꯕ ꯑꯃꯨꯛꯇ ꯅꯤꯡꯊꯧꯗꯤ ꯊꯋꯥ ꯁꯥꯕꯤꯗꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯎꯠꯂꯒꯦ ꯈꯟꯖ ꯉꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥ ꯃꯥꯅ ꯇꯥꯈ꯭ꯔꯔꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗꯨꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯍꯜꯂꯔꯣꯏꯅꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯅꯤꯡꯗꯗꯤ ꯊꯥꯗꯣꯛꯈꯤ ꯈꯨꯗꯥꯡ ꯄꯥꯏꯁꯤꯟꯕꯗꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯍꯦꯃꯥ ꯅꯨꯄꯥꯗꯨꯅ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯨꯏ ꯀꯞꯂꯤꯕꯗꯣ ꯈꯖꯤꯛ ꯐꯥꯖꯤꯟꯖ ꯃꯥꯅ ꯉꯝꯖꯔꯨꯏ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯛꯆꯥꯛ ꯅꯤꯡꯊꯧꯗꯣ ꯍꯧꯖꯤꯛꯇꯗ ꯍꯦꯃꯥꯒꯤ ꯋꯥ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯃꯥꯜꯂꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯥꯄꯤꯁꯤꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧꯅ ꯄꯨꯡꯇꯣꯟ ꯇꯣꯉꯥꯟꯕꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯤꯡꯅꯔꯨꯕꯅꯤ ꯈꯜꯂꯨꯕꯅ ꯑꯃ
ꯑꯣꯏꯔꯛꯄꯅ ꯃꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯊꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯃꯥꯏ ꯉꯥꯡꯁꯤꯟ ꯀꯤꯊꯤ ꯀꯤꯔꯨꯞꯅ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯊꯣꯏꯕꯨ ꯈꯨꯗꯛꯇꯨꯗ ꯊꯥꯡꯗꯨꯅ ꯄꯨꯔꯒꯦ ꯑꯣꯏꯅ ꯈꯟꯈꯤꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯤ꯫ ꯃꯥꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯒ꯭ꯔꯦꯛꯇꯨꯒꯤ ꯃꯇꯧꯗꯨꯗ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯅ ꯍꯦꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯍꯦꯃꯥ ꯃꯥꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯁꯥꯐꯨ ꯀꯟꯅ ꯒ꯭ꯔꯦꯛꯇꯨꯒꯤ ꯊꯕꯥꯛꯋꯥꯏꯗꯨꯗ ꯊꯝꯂꯛꯏ ꯏꯜꯂꯛꯏ꯫ ꯈꯪꯏꯟ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯃꯥ ꯃꯥꯅ ꯂꯥꯛꯅꯕ ꯉꯝꯗꯕ, ꯆꯠꯅꯕꯤ ꯁꯃꯥꯖ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ, ꯀꯅꯥꯕꯨꯁꯨ ꯃꯋꯥ ꯂꯧꯗ꯭ꯔꯕ ꯃꯥꯒꯤ ꯗꯥꯆꯧꯕꯨ ꯋꯥꯔꯛꯈꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯍꯦꯃꯥꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯃꯥꯅꯁꯨ ꯈꯜꯂꯤꯕ꯭ꯔꯥ? ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯤꯡꯊꯧ ꯍꯦꯃꯥꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯅꯗꯨꯅ ꯂꯩꯅꯩ꯫ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯦꯞꯄꯤ, ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯗ, ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ꯫ ꯊꯥꯗꯣꯛꯈ꯭ꯔꯦ, ꯍꯦꯃꯥꯅ ꯊꯥꯗꯣꯛꯍꯟꯈ꯭ꯔꯦ ꯃꯥꯒꯤ ꯈꯨꯗꯥꯡ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕꯗꯣ꯫ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯦꯃꯥ ꯃꯄꯤ ꯇꯥꯅ꯫ ꯃꯩꯆꯥꯛꯅ ꯌꯣꯝꯂꯕꯤꯅꯤ ꯃꯥꯗꯤ, ꯃꯤꯀꯨꯞꯇꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯤ, ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯉꯁꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯂꯕꯗ ꯃꯥꯒꯤ ꯑꯄꯣꯛꯄ ꯕꯕꯥꯕꯨ ꯁꯤꯌꯥꯝꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯃꯥꯕꯨꯅ ꯁꯤꯌꯥꯝꯅ ꯂꯥꯏ ꯐꯗꯤꯕꯤꯒꯨꯝ ꯃꯤꯅꯨꯡꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯅꯁꯨ ꯃꯃꯥꯕꯨ ꯇꯥꯊꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤ ꯂꯥꯟꯅ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯛꯄꯅꯤ ꯁꯤꯌꯥꯝꯒꯤ ꯃꯌꯨꯝꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯫ ꯑꯗꯨꯕꯨ ꯃꯥꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯃꯥꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯋꯥꯅ ꯍꯤꯡꯂꯛꯄꯅꯤ ꯈꯪꯂꯛꯄ ꯅꯤꯡꯊꯧꯗ ꯇꯥꯏꯅꯐꯝ ꯂꯩꯇꯕꯒꯤ ꯄꯨꯂꯞ ꯇꯥꯏꯅꯩ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯑꯁꯨꯝ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗ ꯅꯈꯨꯠꯅ ꯊꯦꯡꯂꯛꯀꯅꯨ꯫ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯑꯣꯏꯅꯤꯡꯕ ꯑꯣꯏꯌꯨ, ꯁꯛꯇꯤ ꯂꯩꯕꯗꯒꯤ ꯂꯩꯕ ꯃꯍꯥꯛꯇꯨꯅ ꯅꯪꯅ ꯑꯣꯏꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯦ, ꯑꯁꯨꯝ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯑꯩ ꯇꯨꯀꯠꯆꯩ ꯅꯪꯁꯦ, ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ꯫ ꯅꯆꯤꯜꯗꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯖꯕ ꯁꯥꯏ, ꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯗꯤ ꯃꯍꯥꯄꯥꯄꯤꯅꯤ꯫ ꯑꯩꯕꯨ ꯋꯥꯍꯟꯅꯕ, ꯑꯩꯕꯨ ꯑꯣꯠꯅꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯅꯕ ꯂꯥꯏ ꯐꯠꯇꯕ ꯃꯍꯥꯛꯇꯨꯅ ꯊꯥꯔꯛꯂꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ, ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯁꯤ ꯅꯁꯥꯅ ꯍꯥꯟꯅ ꯈꯪꯖꯧ꯫ ꯑꯁꯨꯝ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯕꯗꯤ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯄꯥꯝꯃꯣꯏ, ꯌꯥꯝꯅ ꯄꯥꯝꯃꯣꯏ꯫ ꯅꯆꯤꯜꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯅꯇꯧꯅ ꯑꯃ ꯁꯤ ꯀꯥꯎꯅꯨ, ꯅꯃꯥꯡꯃꯛꯇꯗ ꯁꯤꯕꯤꯕ ꯉꯝꯕ ꯑꯩꯅꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯌꯥꯔꯤꯈꯩ ꯇꯧꯒꯦ ꯈꯟꯕ ꯅꯠꯇ꯭ꯔꯥ? ꯍꯦꯃꯥꯗꯣ ꯍꯤꯒꯦ ꯀꯞꯄꯤ꯫ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯥꯒꯤ ꯀꯞꯂꯤꯕꯤ ꯍꯦꯃꯥꯗ꯫ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥ ꯍꯥꯏꯔꯗ꯭ꯔꯤ꯫ ꯍꯦꯃꯥ ꯊꯨꯅ ꯆꯪꯈ꯭ꯔꯦ, ꯁ꯭ꯇꯦꯔꯣꯝꯗ ꯆꯦꯟꯈꯠꯈꯤ, ꯃꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯃꯥꯕꯨ ꯌꯦꯡꯕ ꯃꯄꯤ ꯇꯩꯊꯣꯛꯅ꯫ ꯅꯤꯡꯊꯦꯝꯅ ꯍꯦꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ, ꯅꯤꯡꯊꯧꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ, ꯃꯁꯥꯗꯣ ꯃꯆꯤ ꯂꯦꯡꯗꯅ꯫ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨ ꯎꯔꯨꯕ ꯑꯩꯅꯗꯤ ꯑꯁꯤꯈꯛ ꯈꯪꯕ ꯉꯝꯃꯤ ꯃꯌꯦꯛ ꯁꯦꯡꯅ꯫ ꯊꯣꯏꯒꯤ ꯗꯥꯆꯧꯕꯗꯣ ꯃꯥꯒꯤ ꯊꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ, ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯍꯥꯟꯅꯁꯨ ꯉꯁꯤꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯇꯧ ꯎꯠꯆꯔꯨꯕꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯅꯕ ꯑꯣꯏꯔꯝꯂꯕꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯑꯗꯨꯛ ꯋꯥꯔꯧꯍꯧꯏ, ꯃꯥ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯍꯧꯏ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯝꯈ꯭ꯔꯒ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯁꯤꯌꯥꯝꯕꯨ ꯉꯁꯤ ꯐꯥꯈ꯭ꯔꯤꯕ? ꯅꯤꯡꯊꯧꯅ ꯀꯅꯥ ꯑꯣꯏꯔꯤꯕ? ꯑꯗꯨꯒ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯤ ꯁꯤꯌꯥꯝꯒꯤ ꯑꯆꯝꯕ ꯃꯅꯥꯏ ꯁꯥꯗꯨꯅ ꯃꯥꯅ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕ? ꯁꯤꯌꯥꯝꯒꯤ ꯃꯇꯥꯡ ꯊꯦꯡꯀꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯄꯥꯡꯂꯛꯂꯤꯕ ꯀꯔꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯅꯤꯡꯊꯧ ꯃꯥꯅ ꯂꯧꯔꯤ? ꯅꯤꯡꯊꯦꯝꯁꯨ ꯀꯅꯥꯅꯣ? ꯁꯤꯃ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯁꯤ꯫ ꯁꯤꯌꯥꯝ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯍꯥꯛꯇꯨꯅꯤ꯫ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯆꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯤ ꯈꯟꯕꯅꯤ꯫ ꯇꯨꯃꯤꯟ ꯂꯥꯂꯣꯡ ꯄꯨꯝꯕ ꯁꯤꯟꯕꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯅ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯆꯝꯒꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯒꯨꯟꯗꯥ ꯗꯥꯀꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯪꯁꯤꯟ ꯑꯍꯥꯟꯕꯗ ꯁ꯭ꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯛ ꯃꯥꯜꯍꯟꯗꯨꯅ꯫ ꯀꯣꯟꯅꯗꯤ ꯃꯣꯏꯒꯤ ꯃꯇꯧꯁꯤꯡꯗꯨꯗ ꯄꯦꯟꯖꯔꯕ ꯁ꯭ꯌꯥꯝꯅ ꯃꯣꯏꯕꯨ ꯊꯥꯖꯔꯗꯨꯅ ꯃꯌꯨꯝꯗꯒ ꯊꯝꯗꯨꯅ ꯊꯕꯛꯁꯤꯡꯗ ꯌꯥꯎꯍꯟꯗꯨꯅ ꯆꯍꯤꯃꯨꯛ ꯍꯦꯟꯕꯗꯣ ꯂꯩꯔꯛꯄꯅꯤ꯫ ꯃꯣꯏ ꯇꯞꯅ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤꯈꯩ ꯌꯥꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯈꯣꯏꯗ ꯊꯝꯍꯜꯂꯕ ꯃꯇꯨꯡ ꯁ꯭ꯌꯥꯝꯒꯤ ꯑꯔꯣꯟ ꯑꯊꯣꯛ ꯄꯨꯝꯕ ꯈꯪꯗꯣꯛꯏ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯗ ꯁ꯭ꯌꯥꯝꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯔꯝꯗ ꯃꯔꯤ ꯃꯈꯣꯡ ꯃꯣꯏꯅ ꯀꯨꯞꯊꯅ ꯊꯤꯖꯤꯟꯕꯗ ꯈꯪꯂꯛꯄꯅꯤ꯫ ꯍꯦꯃꯥꯒꯤ ꯕꯕꯥꯒꯤ ꯋꯥꯔꯤꯁꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯃꯥꯒꯤ ꯕꯕꯥꯗꯨ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤꯕꯅꯤ ꯊꯥꯖꯅꯔꯕꯁꯨ ꯁ꯭ꯌꯥꯝꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯃꯥꯅ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯃꯥꯅ ꯑꯗꯨꯃꯛ ꯈꯔ ꯁꯥꯎꯖꯔꯒ ꯁꯥꯊꯤꯔꯒꯗ ꯂꯩꯕꯅꯤ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ꯫ ꯅꯤꯡꯊꯦꯝꯁꯨ ꯄꯨꯝꯅꯃꯛ ꯉꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗ ꯂꯨꯞꯇꯨꯅꯒ ꯂꯩꯕ ꯎꯕꯗ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯈꯟ ꯅꯤꯡꯊꯧꯅ ꯁ꯭ꯌꯥꯝꯕꯨ ꯂꯥꯡ ꯊꯥꯛꯄꯅꯤ꯫ ꯃꯁꯥ ꯁꯣꯟꯖꯤꯟꯅꯕ ꯁꯥꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯃꯆꯤꯜꯃꯛꯅ ꯃꯥꯅ ꯍꯦꯃꯥꯒꯤ ꯕꯕꯥ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯍꯟꯕꯅꯤ꯫ ꯋꯥꯐꯝꯗꯣ ꯃꯅꯤ ꯁꯅꯥ ꯍꯦꯃꯥꯕꯨꯁꯨ ꯇꯥꯍꯟꯕꯅꯤ꯫ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯈꯪꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯝꯊꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯁ꯭ꯌꯥꯝꯒꯤ ꯑꯔꯣꯟ ꯑꯊꯨꯞ, ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯃꯣꯠꯄ ꯊꯕꯛ ꯄꯨꯝꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯅꯤ ꯃꯁꯥꯅ ꯅꯤꯡꯊꯧꯅ꯫ ꯍꯧꯖꯤꯛ ꯁ꯭ꯌꯥꯝ ꯐꯥꯈ꯭ꯔꯦ꯫ ꯄꯥꯎꯗꯨꯅ ꯍꯌꯦꯡꯗꯤ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯅꯤ꯫ ꯃꯥ ꯆꯦꯟꯐꯝ ꯂꯩꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯂꯩꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗꯗꯤ ꯅꯤꯡꯊꯧ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯩꯍꯧꯕ ꯑꯣꯐꯤꯁꯔ ꯑꯃꯗ ꯍꯥꯏꯔꯤ, ꯋꯥꯐꯝ ꯑꯃꯅ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯈꯤꯕ ꯃꯤꯁꯤꯡ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯏꯒꯤ ꯁꯔ ꯅꯤꯡꯊꯧꯒ ꯑꯩꯒꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯊꯥꯖꯍꯟꯈꯤꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯣꯏꯁꯨ꯫ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯁꯤ꯫ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯏꯚꯤꯗꯦꯟꯁ ꯂꯣꯏꯅ ꯂꯩ ꯃꯣꯏꯒꯤꯁꯨ, ꯑꯃꯨꯗꯣꯟꯗꯒꯤ ꯍꯧꯔꯒ꯫ ꯀꯩꯅꯣ ꯀꯨꯞꯊꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯃꯈꯥ ꯇꯥꯅ꯫ ꯍꯦꯃꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯂꯟꯆꯦꯟꯕꯁꯨ ꯄꯨꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯃꯁꯥꯗ ꯎꯠꯇꯨꯅ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯤꯅꯤ꯫ ꯑꯗꯨꯛ ꯐꯠꯇꯕ ꯂꯛꯇ ꯆꯟꯕꯅꯤ ꯃꯥꯁꯨ꯫ ꯆꯠꯂꯝꯗꯥꯏꯗꯨꯗ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯄꯨꯈꯤꯔꯝꯗꯥꯏꯗꯨꯗ ꯂꯟꯆꯦꯟꯕ ꯃꯥꯁꯨ ꯍꯧꯅꯧꯅ ꯂꯥꯎꯔꯝꯃꯤ, ꯊꯣꯏꯊꯣꯏꯕꯤ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯊꯣꯏꯊꯣꯏꯕꯤ, ꯑꯩ ꯍꯜꯂꯛꯈꯤꯅꯤ꯫ ꯊꯥꯗꯣꯛꯑꯣ꯫ ꯍꯦꯃꯥ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ, ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯍꯞꯇꯥꯃꯨꯛꯇꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯕ ꯁ꯭ꯌꯥꯝꯕꯨ ꯐꯥꯈꯤꯕꯒꯤ ꯄꯥꯎꯗꯨꯅ ꯃꯥꯅ ꯇꯧꯔꯝꯕ ꯑꯔꯣꯟꯕ ꯑꯐꯨꯡꯕ ꯃꯔꯥꯜ ꯃꯌꯥꯝꯗꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯏ꯫ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯦ ꯄꯥꯎ ꯆꯦꯁꯤꯡꯗ ꯁ꯭ꯌꯥꯝ ꯐꯥꯕꯒꯤ꯫ ꯍꯦꯃꯥ ꯄꯥꯎ ꯆꯦꯗ ꯎꯏ, ꯄꯥꯎꯗ ꯇꯥꯔꯤ, ꯌꯥꯎꯔꯤ ꯅꯤꯡꯊꯧꯒꯤ ꯐꯣꯇꯣ, ꯅꯤꯡꯊꯦꯝꯒꯤꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ꯫ ꯍꯦꯃꯥ ꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯉꯁꯤꯗ ꯎꯏ꯫ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯆꯝ ꯆꯝꯅꯇ ꯂꯩꯍꯧꯕ, ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ, ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯅ ꯌꯦꯡꯁꯤꯟꯅꯗ꯭ꯔꯕ, ꯆꯃꯣꯠꯅꯕ ꯃꯁꯝ ꯃꯀꯣꯏ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯗꯥꯆꯧꯗꯣ ꯉꯁꯤꯗꯤ ꯄꯥꯎ ꯆꯦꯁꯤꯡꯗ ꯑꯔꯥꯟꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯑꯣꯏꯅ ꯌꯥꯎꯔꯛꯂꯦ꯫ ꯃꯁꯥ ꯇꯔꯨ ꯇꯔꯨꯕ, ꯃꯁꯝ ꯃꯀꯣꯏ ꯁꯤꯠ ꯅꯥꯟꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯕ, ꯅꯨꯡꯁꯥ ꯁꯥꯕꯥꯟꯗꯨꯗ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯇꯨꯅ ꯉꯁꯤꯗꯤ ꯄꯥꯎ ꯆꯦꯁꯤꯡꯗ ꯑꯔꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯑꯣꯏꯅ ꯌꯥꯎꯔꯛꯂꯦ꯫ ꯃꯁꯥ ꯇꯔꯨ ꯇꯔꯨꯅ, ꯃꯁꯝ ꯃꯀꯣꯏ ꯁꯤꯠ ꯅꯥꯟꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯕ, ꯅꯨꯡꯁꯥ ꯁꯥꯕꯥꯟꯗꯨꯗ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯇꯨꯅ ꯄꯨꯝꯇꯣꯡ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯃꯃꯤꯗꯣ ꯍꯦꯃꯥꯅ ꯌꯦꯡꯖꯔꯨꯏ꯫ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯃꯥꯒꯤ ꯗꯥꯆꯧꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯕꯗ ꯑꯗꯨꯃꯛꯁꯨ ꯉꯁꯤꯗꯤ ꯄꯥꯎ ꯆꯦꯗ ꯐꯣꯇꯣ ꯌꯥꯎꯔꯛꯄ, ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯃꯥꯅ ꯑꯗꯨꯛ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯁ꯭ꯌꯥꯝ ꯐꯥꯈꯤꯕꯒꯤ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯅꯆꯤꯡꯕꯗ ꯋꯥ ꯉꯥꯡꯂꯛꯄ, ꯀꯦꯁꯇꯨꯒꯤ ꯃꯌꯦꯛ ꯂꯥꯅꯁꯨ ꯄꯥꯎ ꯆꯦꯁꯤꯡꯗꯨꯗ ꯑꯁꯨꯝꯅꯁꯨ ꯅꯤꯡꯊꯧꯒꯤ ꯐꯣꯇꯣꯁꯤꯡꯒꯤ ꯃꯈꯥꯗ ꯑꯉꯥꯡꯕ ꯃꯨꯛꯅ ꯊꯥꯔꯤ꯫ ꯍꯦꯃꯥꯅ ꯎꯏ ꯃꯥꯒꯤ ꯗꯥꯆꯧꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ
ꯃꯃꯤꯠ ꯑꯅꯤꯅ ꯎꯔꯨꯔꯤꯕꯁꯤꯡ ꯑꯗꯨ CID Inspector ꯅꯤꯡꯊꯧ M Top Undercover Agent ꯁꯤꯗ ꯅꯠꯇꯦ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯀꯦꯁꯇꯨ ꯃꯥꯒ ꯄꯥꯏꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯦꯃꯥꯅ ꯈꯪꯂꯤ ꯃꯥꯒꯤ ꯕꯕꯥꯕꯨꯁꯨ ꯁ꯭ꯌꯥꯝꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅꯁꯨ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯇꯥꯛꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯕꯕꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯈꯪꯕ ꯉꯝꯗ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯥꯅ ꯃꯍꯥꯄꯥꯄꯤ ꯀ꯭ꯔꯦꯛ ꯆꯨꯕ ꯀꯣꯛꯆꯥꯛꯄꯅꯤ ꯆꯩꯕꯤꯔꯤꯕ ꯃꯥꯒꯤ ꯗꯥꯆꯧꯅ ꯃꯥꯒꯤ ꯕꯕꯥꯒꯤ ꯂꯃꯟ ꯈꯨꯝꯕꯤꯔꯛꯂꯤ ꯁ꯭ꯌꯥꯝꯕꯨ ꯗꯟꯗꯤ ꯄꯤꯔꯤ ꯃꯥꯒꯤ ꯃꯥꯕꯨ ꯃꯤꯈꯨꯠꯇ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯤ ꯋꯥꯐꯝꯁꯤꯃꯗꯤ ꯐꯅ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯌꯥꯅꯤꯡꯗꯗꯅꯁꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯦꯃꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯕꯔꯗꯨꯗ ꯃꯨꯟꯅ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯄ ꯃꯃꯤꯗꯨꯗ ꯌꯦꯡꯉꯤ CID ꯑꯣꯏꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯅꯪꯗꯤ ꯂꯩꯔꯤꯕꯀꯣ ꯄꯥꯕꯨꯡ ꯁ꯭ꯌꯥꯝ ꯐꯥꯅꯕꯒꯤ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯆꯨꯝꯅ ꯅꯊꯧꯗꯨ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯅꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯜꯍꯟꯈꯤꯕ ꯃꯤ ꯀꯌꯥ ꯍꯥꯠꯂꯤ ꯐꯨꯔꯨꯏ ꯍꯥꯏꯖꯟꯈꯤꯕ ꯑꯩꯕꯨꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯣꯏꯅ ꯎꯠꯀꯦ ꯈꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯁꯤꯗꯕꯨ ꯅꯪꯕꯨ ꯃꯍꯥꯄꯥꯄꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯔꯨꯗ꯭ꯔꯗꯤ ꯅꯪꯕꯨ ꯃꯔꯝꯃꯛꯄ ꯍꯥꯏꯅ ꯀꯧꯔꯨꯒꯗ꯭ꯔꯥ ꯌꯥꯔꯣꯏ ꯁꯤꯗꯅ ꯂꯦꯝꯖꯕ ꯁꯥꯔꯤꯕ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯆꯟꯗꯅ ꯃꯀꯣꯛꯇꯣ ꯄꯨꯡꯆꯥꯛ ꯆꯥꯛꯏꯗꯤ ꯑꯣꯏꯔꯝꯅꯤ ꯑꯁꯣꯝꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤ ꯊꯥ ꯃꯨꯛꯇꯨꯗ ꯁ꯭ꯌꯥꯝ ꯇꯨꯃꯤꯟ ꯂꯩꯇꯦ ꯑꯐꯥꯎꯕ ꯂꯣꯌꯔ ꯀꯌꯥ ꯇꯥꯟꯅꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯃꯔꯥꯜꯒꯤ ꯕꯗꯟꯗꯤ ꯐꯪꯕ ꯇꯥꯏ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯥꯒ ꯂꯣꯏꯅꯕ ꯃꯌꯥꯝꯗꯨꯁꯨ ꯕꯦꯜꯗ ꯐꯥꯎ ꯊꯥꯗꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ ꯂꯟꯆꯦꯟꯕꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯀꯦꯁꯀꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡꯗ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯦꯁꯇꯨ ꯊꯨꯅꯗꯨꯃꯛ ꯅꯤꯡꯊꯦꯝꯅ ꯁ꯭ꯌꯥꯝꯕꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯈꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯂꯟꯆꯦꯟꯕ ꯑꯇꯩ ꯁ꯭ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤꯕ ꯑꯇꯩ ꯃꯤꯁꯛ ꯈꯔꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯨꯗꯁꯨ ꯄꯣꯊꯥꯕ ꯐꯪꯈꯤꯗꯦ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯅ ꯃꯥꯅ ꯑꯗꯨꯛ ꯁꯛꯇꯤ ꯂꯩꯔꯕ ꯁ꯭ꯌꯥꯝꯕꯨ ꯊꯦꯡꯅꯈꯤ ꯃꯥꯌꯣꯛꯅꯈꯤ ꯑꯁꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯣꯛꯆꯥꯛꯄ ꯀ꯭ꯔꯦꯛꯅꯤ ꯍꯥꯏꯕꯤꯔꯤꯕ ꯍꯦꯃꯥꯒꯤ ꯗꯥꯆꯧ ꯅꯤꯡꯊꯧꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯈꯤ ꯐꯠꯇꯕ ꯃꯔꯨ ꯑꯃ ꯃꯈꯨꯠꯅ ꯃꯔꯥ ꯐꯪꯅ ꯃꯨꯊꯠꯄ ꯉꯝꯈꯤ ꯅꯤꯡꯊꯦꯝꯅ ꯑꯇꯩ ꯃꯥꯒꯤ ꯁꯕꯣꯔꯗꯤꯅꯦꯠꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯁꯨꯝ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯗꯗꯤ ꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯈꯤ ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯥꯏꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯟꯕꯝꯗꯗꯤ ꯃꯥꯏꯊꯤꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯨ ꯍꯦꯃꯥꯒꯤ ꯃꯐꯝꯗ ꯎꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯃꯝꯕ ꯀꯥ ꯑꯃ ꯀꯥꯆꯤꯜꯋꯥꯏꯗꯨꯗ ꯑꯥꯔꯝꯆꯤꯌꯔ ꯑꯃꯗ ꯃꯇꯣꯝꯇ ꯃꯁꯥꯗꯣ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯃꯥꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯈꯖꯤꯛ ꯐꯪꯂꯤ ꯅꯇꯣꯝꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯤ ꯊꯕꯛ ꯈꯖꯤꯛ ꯀꯣꯝꯂꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗꯨ ꯆꯨꯊꯣꯛꯍꯟꯕ ꯉꯝꯂꯝꯕꯅꯤ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯕꯨ ꯂꯥꯞꯅ ꯃꯐꯝꯗꯒꯤ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯅꯤꯡꯊꯧꯅ ꯅꯥꯊꯩꯍꯟꯗꯨꯅ ꯊꯝꯈꯤꯕ ꯉꯝꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯔꯝꯅ ꯑꯆꯤꯛꯄꯅ ꯃꯥꯕꯨ ꯑꯣꯜꯂꯤꯕ꯭ꯔꯥ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯩꯁꯥ ꯍꯦꯟꯅ ꯂꯥꯡꯂꯕ꯭ꯔꯥ ꯅꯤꯡꯊꯧ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯃꯥ ꯆꯤꯡꯏ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯂꯥꯟꯃꯤꯒꯨꯝ ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯕ ꯃꯒꯨꯝ ꯅꯤꯡꯊꯦꯝ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯩ ꯃꯥꯏ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦ ꯃꯊꯪ ꯗ꯭ꯌꯨꯇꯤ ꯄꯤꯔꯛꯀꯦ ꯑꯣꯔꯗꯔ ꯊꯣꯛꯏ ꯍꯧꯖꯤꯛꯈꯛ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯍꯟꯗꯛꯀꯤ ꯀꯦꯁꯁꯤꯗꯤ ꯀꯦꯔꯂꯥꯗꯅꯤ ꯁꯦꯝ ꯁꯥꯔꯣ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔꯁꯤꯡ ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯊꯨꯅ ꯁꯤꯜꯂꯅꯤ ꯅꯪꯁꯨ ꯑꯗꯨꯗ ꯌꯥꯎꯗꯧꯅꯤ ꯅꯤꯡꯊꯧ ꯈꯨꯝꯂꯛꯇꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯁꯤꯃꯁꯨ ꯅꯪꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯗ ꯅꯤꯡꯊꯧ ꯅꯪꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤ ꯃꯃꯥꯒꯤ ꯔꯦꯟꯇ ꯑꯣꯏꯅ ꯂꯩ ꯍꯥꯏꯅꯤ ꯆꯠꯂꯨꯁꯤꯔꯣ ꯑꯃꯨꯛꯇ ꯀꯩꯀꯩ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯆꯨꯝꯕꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯝꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥꯃꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯅ ꯀꯩ ꯈꯟꯕ ꯅꯤꯡꯊꯧ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ ꯅꯤꯡꯊꯦꯝꯁꯨ ꯇꯨꯃꯤꯟ ꯂꯩ ꯁꯥꯎꯟ ꯍꯥꯏ ꯃꯥꯒꯤ ꯃꯤꯡ ꯄꯟꯒꯅꯨ
ꯍꯦꯝꯕ ꯊꯣꯏꯊꯣꯏꯕꯤ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯕꯤꯗꯕꯤ ꯃꯥꯅꯤ ꯃꯤꯡ ꯀꯜꯂꯛꯀꯅꯨ ꯑꯩ ꯃꯤ ꯍꯥꯠꯅꯤ ꯃꯉꯣꯟꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯇꯣꯝꯇ ꯑꯩ ꯂꯩꯐꯝ ꯈꯪꯗ ꯂꯩ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯅꯨꯡꯁꯤ ꯏꯇꯧ ꯎꯠꯂꯨꯕ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯈꯟꯈꯤꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯃꯥꯏꯁꯤꯗ ꯃꯈꯨꯕꯥꯛꯅ ꯐꯥꯎꯕ ꯃꯥꯗꯤ ꯊꯥꯕ ꯉꯝꯈꯤꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅꯗ ꯈꯟꯕꯗꯤ ꯃꯥꯗꯤ ꯂꯥꯟꯅꯗ ꯑꯩꯕꯨ ꯃꯥꯅ ꯎꯕꯅꯤ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩ ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗ ꯂꯩꯔꯛꯄ ꯅꯤꯡꯊꯧꯅꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕꯗꯗꯤ ꯍꯦꯃꯥꯅ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯤꯡꯊꯧꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯄꯅꯤ ꯑꯇꯩ ꯑꯣꯏꯔꯝꯂꯕ ꯈꯨꯗꯛꯇ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯈꯖꯤꯛ ꯁꯣꯛꯂꯛꯄ ꯃꯤ ꯐꯥꯎ ꯃꯈꯨꯠ ꯃꯈꯣꯡ ꯈꯨꯗꯛꯇ ꯃꯥ ꯊꯨꯗꯦꯛꯂꯝꯒꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯤꯗꯨ ꯅꯤꯡꯊꯧꯅ ꯂꯦꯝꯅ ꯊꯥꯔꯝꯂꯣꯏꯗꯕꯅꯤ ꯃꯇꯧꯗꯣ ꯍꯦꯃꯥꯕꯨ ꯃꯥꯅ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯁꯤꯠꯇ ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯍꯜꯂꯤ ꯃꯤꯅ ꯎꯁꯤꯠꯍꯟꯗꯦ ꯍꯥꯏꯅ ꯁꯥꯎꯕ ꯅꯠꯇꯦ ꯋꯥꯔꯧꯕꯅꯤ ꯑꯗꯨꯛ ꯋꯥꯔꯧꯕꯅꯤ ꯃꯥꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯒ ꯅꯨꯡꯁꯤꯈꯛ ꯏꯆꯝ ꯆꯝꯅ ꯎꯠꯆꯔꯨꯔꯒ ꯍꯦꯃꯥꯅꯗꯤ ꯑꯗꯨꯃꯛ ꯂꯥꯟꯅ ꯈꯟꯕꯤ ꯍꯥꯏꯅ ꯋꯥꯔꯧꯔꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯋꯥꯔꯧꯔꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨꯗꯤ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯄꯅꯤ ꯊꯃꯣꯏꯗꯣ ꯑꯗꯨ ꯀꯟꯒꯦ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯅꯤ ꯃꯃꯥꯒ ꯃꯥꯒꯗ ꯂꯩ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯍꯦꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯅꯤꯁꯅꯥ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯅꯕꯣꯛꯈꯣꯏꯗ ꯑꯣꯏꯅ ꯆꯠꯁꯤꯔꯣ ꯏꯃꯥꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯁ꯭ꯌꯥꯝꯒꯤ ꯃꯤ ꯂꯣꯠꯇꯨꯅ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯅꯪꯕꯨ ꯂꯃꯟꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯃꯣꯏ ꯂꯥꯛꯑꯕꯗꯤ ꯑꯩꯗꯤ ꯐꯔꯦ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯃꯃꯥꯒꯤ ꯊꯣꯏ ꯍꯦꯃꯥ ꯅꯣꯛꯃꯤ ꯃꯃꯥꯕꯨ ꯊꯤꯟꯖꯤꯟꯖꯩ ꯈꯨꯝꯃꯤ ꯏꯔꯥꯜ ꯂꯩꯊꯣꯛꯅ ꯑꯕꯣꯛꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯔꯁꯨ ꯃꯥ ꯃꯄꯨꯀꯪꯕꯁꯤꯡꯗꯨꯅꯗꯤ ꯂꯩꯍꯟꯅꯤꯡꯉꯣꯏꯌꯦ ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯄꯥꯟꯖꯔꯤꯕꯅꯤꯅ ꯁꯦ ꯀꯩꯁꯨ ꯈꯟꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯐꯨꯔꯤꯠ ꯇꯨꯕ ꯌꯥꯝ ꯍꯩꯔꯁꯤꯕꯨ ꯗꯨꯀꯥꯟꯗꯁꯨ ꯌꯥꯎꯔꯁꯤꯗꯤ ꯄꯩꯁꯥ ꯊꯣꯛꯂꯤ ꯏꯕꯥꯅꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯕ ꯉꯝꯃꯗꯣꯏꯅꯤꯁꯦ ꯏꯃꯥ ꯀꯩꯁꯨ ꯈꯟꯅꯨ ꯍꯥꯏꯃꯤ ꯃꯅꯤꯁꯅꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯑꯍꯤꯡꯗꯅꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯇꯞꯂꯞꯅ ꯃꯅꯤꯁꯅꯥꯗꯤ ꯇꯨꯝꯂꯤ ꯍꯟꯗꯛ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗ ꯌꯦꯡꯗꯨꯅ ꯄꯣꯊꯥꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯊꯥꯔꯤꯕꯅꯤ ꯑꯗꯨꯅ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯍꯦꯃꯥ ꯃꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯕꯁꯨ ꯀꯤꯗꯤꯗꯨ ꯀꯤꯕꯅꯤ ꯔꯦꯟꯇꯨꯗ ꯈꯪꯅ ꯆꯥꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯑꯗꯨꯛ ꯇꯣꯟꯅ ꯂꯩꯕꯗꯨꯗꯗꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏꯕꯗꯣ ꯃꯥ ꯇꯥꯏ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯕꯅꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯤ ꯀꯅꯥ ꯑꯣꯏꯔꯝꯒꯕ ꯃꯥ ꯑꯗꯨ ꯀꯤꯔꯤ ꯍꯥꯡꯗꯣꯛꯄ ꯄꯥꯛ ꯉꯝꯗꯦ ꯌꯨꯝꯕꯨ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯇꯞꯂꯤ ꯍꯟꯖꯟ ꯄꯣꯊꯥ ꯊꯤꯜꯂꯤ ꯍꯦꯃꯥ ꯇꯨꯝꯂꯤꯕꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯧꯅꯥ ꯂꯥꯛꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯦꯡꯅꯒꯦ ꯈꯜꯂꯤ ꯂꯥꯛꯂꯤꯕꯗꯣ ꯃꯤ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯃꯥꯅ ꯊꯦꯡꯅꯅꯤꯃ ꯈꯜꯂꯤ ꯐꯠ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯃꯈꯨꯠꯅ ꯄꯥꯏ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯈꯨꯠꯅ ꯆꯦꯠꯅ ꯊꯥꯡꯗꯣ ꯄꯥꯏꯗꯨꯅ ꯂꯦꯞꯄꯤ ꯍꯦꯃꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯨ ꯐꯨꯜꯗ ꯉꯥꯎ ꯊꯛꯏ ꯆꯨꯝꯅ ꯂꯦꯞꯄꯕ ꯉꯝꯗ ꯍꯥꯏꯔꯤ ꯃꯁꯥꯗ ꯂꯦꯞꯄꯤ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯇ ꯌꯦꯡꯉꯤ ꯃꯔꯣꯜ ꯃꯔꯤ ꯄꯨꯡꯐꯥꯏ ꯐꯥꯏ ꯍꯥꯏꯔꯤ ꯇꯞꯅ ꯑꯍꯤꯡꯗꯨꯅ ꯍꯦꯃꯥꯒꯤ ꯗꯥꯆꯧꯕꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯗꯨ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯗꯥꯆꯧꯁꯦ ꯍꯧꯖꯤꯛꯅꯦ ꯅꯪ ꯐꯕ ꯂꯩ ꯁꯣꯟꯗꯧ ꯂꯥꯏ ꯁꯣꯜ ꯍꯩ ꯍꯩꯌꯥ ꯍꯩ ꯑꯩ ꯍꯌꯦꯡ ꯀꯦꯔꯂꯥ ꯆꯠꯇꯧꯅꯤ ꯅꯪ ꯐꯥꯔꯒ ꯄꯨꯔꯒꯦ ꯑꯩ ꯆꯥꯕꯦꯡꯅ ꯈꯜꯂꯦ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯊꯃꯣꯏꯗꯣ ꯁꯦꯄꯔꯤ ꯅꯥꯄꯩ ꯄꯥꯟꯕꯤ ꯅꯋꯥꯏꯕꯨ ꯍꯦꯛꯇ ꯅꯪꯅ ꯉꯝꯂꯦ ꯃꯇꯥꯒꯣ ꯊꯋꯥꯏ ꯎꯁꯤꯠꯇ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗ ꯐꯨꯕꯤ ꯈꯪꯒꯅꯤ ꯐꯥꯔꯒꯅꯤ ꯋꯥꯔꯛꯀꯦꯗꯅ ꯀꯥꯏ ꯆꯦꯟꯗꯣꯔꯦ ꯅꯤꯡꯗꯧ ꯂꯥꯏ ꯂꯣꯏ ꯅꯤꯡꯉꯨ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪ ꯑꯩꯅ ꯄꯨꯔꯅꯤ ꯀꯩ ꯈꯜꯂꯤ ꯑꯩ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕꯤ ꯐꯥꯔꯣ ꯍꯧꯖꯤꯛꯃꯛ ꯐꯥꯔꯒꯦꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯍꯦ ꯅꯨꯡꯁꯤ
ꯌꯥꯝ ꯅꯨꯡꯁꯤ ꯀꯨꯏꯅ ꯁꯥꯎꯕꯒ ꯋꯥꯔꯧꯕꯒ ꯉꯝꯗꯦ ꯅꯪꯒꯤ ꯗꯥꯆꯧꯅ ꯐꯔꯒꯦꯀꯣ ꯀꯞꯂꯛꯀꯅꯨꯀꯣ ꯀꯣ ꯊꯣꯏꯊꯣꯏꯕꯤ ꯀꯣ ꯈꯨꯝꯂꯛꯎ ꯈꯨꯝꯃꯨꯁꯦ